Hello students, today we shall be discussing more about the question and answers of chapter number 7, a day. Akoigi adum laba, akoigi class 10 gi, bosem gi makhada leba, syllabus ki matungina, literature ki sarukta, akoigi tamliba, sairengi, kwaidi iroi loiba, direct chuba chapter, a day hariba, kanana ibno, Emily Dickinson Kawadumba American poet Amaniba. I was saying as a queen Nainakro Matunda Nasi, Akoi Waham Bokum Nainagani, Akoi Makaza Tarapoina, a hand Wahang Akoi say, I'll tell you how the sun rose. Why does the poet say so? I had na Numina Mato Karamna, Tolak Pagi, Nongalak Pagi have say, I had Soidana Haigani, I Haivana me, Hari Bisi. Karigidamta adumna hairam libano habani kabinang wangasi akoina ningsanga dabadi Emily Dickinson kauba adum laba American poet asina saireng asi iba matamda adugumba miyobana polakpa amadi miyobana akoigi punsi lom khiba ani sida yumpham oiraga mahakna saireng asi ikhibani adu akoi hojik bakum yemina se the poet says so because he knows the rising of the sun Mahang adumna hire by maramdi numina thorpa nongal pagi mikupse mahak chapsana khangi hab. There is no mystery madhuida karigumba angakpa chamam naba amat laite. She describes the sunrise as a series of ribbons in the sky. Adumba machu say matang numina thorpa mikupta ngasagim hongakpa machu mamen kaya do madhu mahang ngasagi adumba mipimsa kayana maku. Ngasagi masamda karida phanana ba ribbons kumna ngasagi atiada ngasagi chaithorakli adumba mathang ngasagi display tori ulai haidana mahana nongalakpa amadin numina tholpagi dimag chapchana khangi habisin mahana phongdoli base. She further says that the tallest pointed structure of the church is bathing in the sunlight. Adum laba prithvi laimai mathaktagi adu wang leirba akogi laisang adumba Christian lining chappasingi laisangi matonda akoi tumkhatlaga leiba adumba phajaraba awangba saktam maduna ngasagi mangal numitki mangal asina yeirakpa mikupta ngasagi ningthiba adumana kariga changdamnari adumba numitki mangal da ngasagi iroidana leibugum ngasai kabisina changdamnari hairiba adumba mangal da ngasagi akoi iroidana leiba habisina ngasai nongalakpagi saktam Oi, masidi karigumba amata mystery oide angakba leite habisi kabisina khangje. Here the poet refers that the birth of a child is known to everyone. Aduna angang amana polak pa habise masida kari oirakani kari torkadage habise masidi mipung khudimak loina khangi habisine. Adumna masagi miyo mina pokpa amadi sibaga mari leina ba masagi serenga sida khoin uba phange. Akoi makasa tharakpoina the next Question number 2. How do the staples swim in amethyst? Adum laba masagi laisang adugi matol akogi yam wang na labor structure aduna mangal gi ngasagi adum laba ipak aduda mataw karamna iroiram libano natraga mataw karamna mangal gi ipak da tilam libano habasani mataw karamna habani wang ase amethyst adi adum ba nongalak pagi akogi nungsagi mangana akogi akogi nganglei narambadi sum ngasagi hena mangal che akogi white light lom da olakpagi adumba adubu ngasagi kabi sina mataw karamna phongdokke habidina koina yengdoribisi pakhum yengmena in the early morning sunrise the beam of sunlight spreads out in the sky like an ocean of light adumba nongal pumatam da numit ki mangal sina akogi atiya sida samudra gi ipak adum lawa ising tana Koi laga leiba adugumna kabisna phongdoli mangal prithvi laimai se leiting bugumna the steeples which are the tallest pointed towers of church seem to swim in that ocean of light adum laba prithvi laimai mathaktagi wang khana leiraba adum ba akoi lining Christian lining chatpusingi structure adum saktamado aduna sagi ahan badan numitki mangal duna makoiga masagi sagonarga luinarga tinarga leibugum kabisna phongdokli. Thus the poet says that the staples swim in amethyst adumba numitki mangal do masagi maki machu mathang hongaga lakpudo adugi masagi akoigi mangal gi keno duna
ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯗꯨꯝꯕ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯆꯔꯆꯀꯤ ꯃꯇꯣꯟ ꯑꯗꯨ ꯃꯗꯨꯗ ꯃꯉꯥꯜ ꯑꯗꯨꯅ ꯌꯩꯔꯛꯄꯗ ꯐꯖꯕ ꯅꯤꯡꯊꯤꯕꯗꯨ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯃꯉꯥꯜ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨꯅ ꯏꯔꯣꯏꯕꯒꯨꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯅꯦ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯍꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ The news like squirrels ran explain the imagery ꯑꯗꯨꯝꯕ कवि असना फोंदोली मदुदी न्यूज अमख करम न्यूज नो हाइबदो कोई नैनगनी अदुगा हाइब न्यूज असे स्क्वेरल जदि खैरोई गुमना यामना चेलमी हाइ हाइब सिगी सक्तम असे उदनबो असै संदोंना ताउ हाइ The news is that the sun has risen and the whole earth is bathed in bright sunlight. Adumba pao hairibase kari pao no haibam damda nongali numit ki mangal na prithvi ki koi laimai de yaurakli haibase masine pao se hairiba mangal asina adukumatik masek mangal ase adukumatik mayai leina kabi sina phongdoli The spreading of light in different beautiful colors after sunrise is so quick that it is compared to the squirrels running in fast pace. Adumba numit sila nga sa man hek han urap pa mikup to dagi mangal se pirak pa sila magi machu se matang sum honglak pagi adumba khongcha se adukimatik yang lami haibadi matang gi khongcha haiba se adukimatik yang madudi kari ga changdam nari adumba khairoi na yang na laimai da nga sa gi khogi chain bado aduga changdam nari adumna nga sa gi numina thorak pa amadi mangal nga sa gi matang machu hongna ga nga sa gi अखोगी पृथ्वी की लाइमाई दा नत्रग अटिया दा लेतेंग लबदो अदुबु कवि ना यामना चली यामना ओय हाइदरा फोंदोगी अखोई मखा चतर पोइना क्वेश्चन नंबर 4 how do the hills untie the bonnets अदुम्बा कवि असिना सेरेंग असि कुथांगदा सेरेंग असि दा ngसागी महाकना अदुगुम्बा फजबजबा अखोगी metaphors adagi adumba ngsaigi akhoi personification mayama seasonary literary devices mayama adumba literary devices adugi manungda ngasai personification gi mata amakaksu hairu wang as de akhoi uba phangle madudi ching ngsaigi adumba ching sang pareng sing aduna makok tak ngsaigi akhoi kokhum ama koplam badagi haidokibagum ngasai kabi sina lawriyo adumba ngsaigi ching sang sing aduna ching sang pareng sing aduna ngsaigi kokhum madum mato karamna haidok no habana kabi du matungena madu karino kamai to no habasi hangmane wang asida akhoi na nagadori se pakom yamna se when the sun rises nongala pu matamda numina thorak pu matamda the darkness disappears mamlam bakaya do swai monkey name and everything becomes clearly visible with his bright sunshine adumba akhoi yam sok na mamlam ba amadagi ngasagi numit ki mangala sina mana ngasagi thorpa mikupta pot khudimak akhoi uba phangdana lerambadu loina mak mayek lana uba phangla e asina the clouds clear their ways and the hills become distinct adumba lechil na khanjindra leramba adu nongalakpa mikuptadi lechil kaya dusu paithokraga ngasai chingsang pareng leramba do akhoi mayek seng uba phangla here the poet compares the revealing of the hills upon the sunshine with the bonnets being untied. Thus the poet says that the hills untie the bonnets. Nasai kabina adumba chingsang pareng ado amamba numit ki mangal phangdringai da leramba du kuna kokhum amana kupsilaga mi gi mako odu bakoina mapung phan ubangam da bugum lerambane adu numit ki mangal na ngasai gi le chingsang pareng adu da yerak pamikuptadi chingsang pareng ado koina ubu phanglak padadi ngasai gi kabina kari hairi madudi kokhum ado hayo ki bugum daure hadin kabi se phongdo adu na mataw sumna ngasai gi chingsang pareng aduna mahaki makhoigi kokhum ado haido khibani hadin kabi sina lawe aduna akhoi sereng asi am nongai bu sereng amani hairu sereng si akhoi makha satharak ba wahang pakum nai nabsi amukasu akhoi yengise akhoi why do the bobolinks begin to sing bobolinks sing na kari namakta isai sakpa hauram libano haibani wahang asi sereng ala akhoi nai na gare madudi ayuk ki nongalak pa matamda uchek wayana ngasagi yamna nuksiba khoithum laba khonjel kaya akhoi da tahanba haurai hairu se karamba kari no haibani Pakumda the bobolinks begin to sing because of the rising sun. Use waya sing adusu ngasagi thawai panba jibu kaubanina numidangi matamdadi makusi makon da tasindina tumina lerambado numit ki mangal na makoigi makol adu yerpa mikuptadi makoisu makol thokna khoma haujara amem adunadi use waya sing aduna khonglang lebedu kari gidamuktano
numit na thorpugidam tani habina because of the rising sun. When the sun rises, numit na thorpa matam the day, the whole earth is bathed in sunlight. Prithvi ki laimai de lainim kudama ase mangal dudang ase irui bagum mangal aduna ase leiting bagum ase kabisna fongdok liam, and they are singing aduma mikup aduda nangalak pagi mangal nang ase prithvi akoi basida akoi leiting lakpa mikup aduda ding ase uche waya sing aduna makoi na sei chachar pado marks the beginning of a day the adumba numit adugi nongma habadugi horpani habase tak liam. Everything looks bright and lively. Adumba usia wayana khong ko mikup tadi akoi numit ki mangala du su make sing na uba pangle amadi akoi thawai pan de kaya ama thawai palak pagum na ngasai akoi gi inot ama anau ba wakhalon ama akoi pir e ha ko adumna ngasai gi Seringa sida kabi sina adumba miyo bana polak paduga ngasai gi miyo bana siki ba siga ani sigi ngasai tangka asibu kabi sina nongalak pa amadi numina ta ki ba sida yumpham moiraga mahangna seringa si phajaba mongda phongdoli wang taruk suba yengmase. Question number 6. But how he said, I know not. Why does the poet say so? Adubune matau karamna mahangna taki bage numit mana taki bage habasdi aha khandre haidna kabi sina adumna karigidam hairam libuno haibani wang si pa arthade pakum yengmase. The poet is confident about the sunrise as it is a well-known fact. Kabi na kanglami madudi numina thorok pa habasdi miyam hubna khangnar wa famni aduga kabi masamang na su phajana ningthi la khangjar ma madudi nongala pa matam dadi kari tawi kari oida I habase maham khang. But the setting of the sun is a mystery. Adu numina takhi ba matung asidi kari oige kari leram gadage habase kana su khangde. She doesn't know anything about it. Kabi masasu karimta madugi bhag oide. Here the poet refers to the mystery of death. Mata has the kabina kariga pangkawina pongdoli madudi adumba miyo bina sikhiba mikupta natra miyo bina sikhaba matungda kari oikige kari oirakadege habasidi kana su khangde habase kabi asina numina takiba sika pangkagoina pongdokle. Nobody knows life after death. Sikhra matungda kari oige habase kana su khangnade. That is why she says so. Adumakna asai kabi asina aduna pongdombani habana maramaduna. What things are reminded to the poet when she sees the sky during sunset? Numina taramda mikupta kabina uzabada mahang kari bu ningsing amge haba mahon kari bu ningjang hali habini numina taramda mikupsida. Pakum yangmina si tare chubuwanga sige. When the poet sees the sky during sunset, the playful activities of young boys and girls are reminded to her. Adumba numina taramdai numina ngasagi tholaga ngasagi taramdagi magi khongchada duda kabisna uzai madudi angang yamna thawai yauna king launa sanajariba nipa mcha osuna nupi mcha osuna ngasagi makoina ngasagi angang oingai matamda chen chongdana yamna harau ta yamna sanajabdo adugum mangal ching aduna ngasagi maki akogi khongchada dubu phongdokliyam. Looking at the distant hills, the poet sees the moving of bright sunshine into a darker world. Adumba angang ching aduna king launa sanajadana ngasagi satkibudo adumba madugi khongcharado mangal mana ngasagi akoi prithvi ki laimai da yei dana ngasagi mangal pi dana ngasagi mana adukki matik yam bright oiba yamna young oiba energetic oiba adumba ngasagi mangal ado aduna ngasagi amambada tin kibugum angam amambada chang kibugum ngasagi angang oingai mikupta angang oingai punjida harauta yamna nongaidna chen chongdana yamna energy leina yam pangal yauna sanarambadugi loislakhibudo adugumna kabisina ningsing layam. Here the poet refers it to the climbing of a style by yellow boys and girls. Kabisina matang is the adumba namit ki khongset asagi karamba khongset madudi mangal chi hek thorokpadagina mahakna ma numit masana ngasagi mangal do loishin gibodo adu bhabugi ngasagi journey aduda angang oiriba naha oiriba kayana ngasagi yamna king launa masa akogi mapangan leina ngasagi chen chongdana sanajabdo adu kabiduna phaujeba adugumna ngasagi mangalna ngasagi akogi atoppa ngasagi amamba sangsara madana amamba maikaida chatkibagi magi matang aduna hojik akoi sereng asigi loisalakpa wahang amuk yengminasi
Question number 8. A domini in grey. What does this image mean? Kabina saying asida adumba domini ko bohay masinari amadi in grey hayna adumba phrase amaga loinana. Haiba masagi masigi saktam masina sagaliba saktam sikarino habani kabisina man unano honariba adumba itil sikarino habani. Ako yamina si pakum. The a domini is a priest and grey is a symbol of mourning, which is the expression of sorrow when a person is dead. Domini is adumba kugi lai sak sonba adumba lai tin sonba adumba misak amane adumba domini aduna shele visual do adusu masagi gray hariba machusina masagi mi oibna masagi akogi shi ro matungda mathomam bangthokpada akhanaba akaknaba visual shape do adubu phongdok liam habedi masagi mi oibna shi raba tangkakta tamak shenaba visual do aduna ding masagi domini isna Shelam niba visual amadi domination na tawdiba thogdang di karino miyoibina siro matungda pangthokpa mathong mangam adubuna. So a domini in grey shows the image of that ceremony. Aduna domini in grey ajana phongdo libdi karino kada karigumba makha loi singibagi natraka lom kibagi mapunchi lom kibagi adumba thauram makha asagi domination na utli maki visual aduga loinana. Here the poet laments the solemn end of the day without sunshine. Adumba saying sida kabi isna Pinda Kola Manang Mana, Ningam the Banungaitaba, Amaka Pongdo Leo, Numit Mana Masagi Mangal, as I Peter Comico to the Mana, Yamna, Aduma Masek Mangala, doing Tiza Bakaya, Dunasagi, Ang Chinasagi, Chain Chokna, Chanazaba, Yamna, lively, Yamna, playful Loba, Aduma Mangal Magi, Contado, Hosik D, Lushilagli, Amamba Magi, Sagonum, the Changidore Habidugi, Adumba, Masagi Kabi, Yamna, Nuaitaba, Amaka, Pongo Padubane, a domini in grey, and Masagi, sharing as a winner overpangis. Saying as a hero, Question number 9, Yeminasi, put gently up the evening bars and let the flock away. Adumba, Masagi saying as a Aroi Basarukta, Akogi Numidang, Matamda, Queen Kontong, Lonchina, Masagi, Akoina, Masagi, Senazaramba, Sasan Kaya, Queen Hoiraga, Pusin Kibugum, Masagi, Akogi, Matamse, Adumba, Matangadu, Kabisina, Palibu Santona Tau Hyper. The evening bars mean the end of sunshine in the evening. The evening bars in the midtar come to the Kondong, I think I'm going to tone now, Lonjin Belna Karina Kanda, Mamma Pomatam, the Akoi Sasi, Akoi Karimamaka, Akoi Aki, Akandagi, Nataka, Karimum, the gay, Akoi Mayamabangam, Nanaba, Nataka, Akoina, Karimba, Mangal, Yamatam, the Toramba, Tautaka, the Loire, Habiki Akoi, Madu Pondo, Nanaba, Masagi, Akoi Tong. We Kondong Karika, loan Mokopese, Adupune Kabis, and Pongdon Nerisi, Maduna Tali with the Ganaka, Numiki Mangalado, Late Mangal, Late Habisina. The playful and the lively sunshine has been guided to a wall of darkness. Adumba, Masagi, Masik Mangal, Pachana, Nintina, Prithivigi, Lamai Tatangalambado, Atopa among Amambagi, Sarupamada, Amok Tin Grey, Yokre, Habisina. Here the poet refers that to the gradual fading away of light towards a darker world. Kabi is in a matana is then saying Mu Punchina, so Masaki Tawai, Takra Matuna Tragat, Masaki Shiro Matunda, Atopas and Saramada, Zatkibudo, Madukari or Kari Len, with the habit Kabi, Sukande, Aduga, Masaki Mangal, Masaki Maki, Mangal, Luka Kaina, Raganasaki, Atopa Amada, Yokibum Kabi is in a Mangal, Manamatum, Mana Musim, Mam Kibudo, Adubu, Mubena, Tawai Palas, Hingam the Gate, Tawai to Tadu, Jakibugum, Kabis, and Pongdogli. Other Matan is the Mangalasibu, Hoiraga Pukibugum, Mangal Karibu representatory, Adumba Mubi Tawai representatory. Adumna, Kabisina, saying Asida, Adukimatic Amna Pazamong the Yam, Tena. Yamna as a forceful of a monda, Yamna, Kogi, Sapulena, saying Simana, Irami, Emily Dickinson, Harry Basimak, Mahag Masamak, Lesana, Mopunchi Lom Kibamkani, other Mahana, Sagi Maki, saying Kuding Si Magna Mayunda, Naitum, Lona is a Ragana, saying Sum Laki, but I say Mount, Yamna Kogi. Yum the later Gana Saga Kogi Uzaba, Karadubu Mana, saying when he talks about the other marking, meaning that the Nongala Basi, the saying the same, Kangam Zay, Aduga, no minute Taki, Mu and Siki Matunda, Siki Bugumna, Sagi, Kaimta, when a pabo, the widow, Adugum, the knee had a cabis, Napundopanam. Aduna, Mangalbu, Hoyragas, Mangalbu, Atopas and Saramada, Lakibum cabis, a Sibuka Paco, and a Woodley. Asuna, and Sigi on the day.
ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯅꯩꯅꯕꯒꯤ ꯑꯣꯏꯅ ꯁꯩꯔꯦꯡ ꯑꯔꯣꯏꯕꯁꯤꯁꯨ ꯅꯩꯅꯕ ꯂꯣꯏꯔꯦ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯅꯩꯅꯕꯁꯨ ꯂꯣꯏꯔꯦ Thank you all